Irang asina Henna Sokhalaba internally displaced persons singda ahenba meeting thamduna makhoi ki damak 16 Finance Commission the special package ama Pibinaba Manipur Pradesh Congress Committee MPCC na Taksinkhre haina MPCC ki President MLA K Meghachandra na phongdorakli Imphal ki BT Road ta leiba Congress Bhavan da pangthokpa pawgi mifam amada wafam asi phongdokladuna mahakna makha chana hai kumja English na kuntaruk tage 16 Finance Commission ase chatnaba hawgadoribani 16 Finance Commission ki nauna khallaba chairman amade members singna tongan state sing tagi report lokhat pagal loinena tongan political parties singna Finance Commission the recommendation thanare Manipur Pradesh Congress Committee ki oina so Finance Commission ki chairman the memorandum ama pishinkre memorandum adugi khuthang da Manipur ki hojik oiniba phibam asida ahenba medium thamlaga miyam gi amate leibak asigi oini yaifana tongan wafum kaya pukatke Irang asina Henna Sokhalaba IDP singi matik chaba compensation Pibinaba makhoi gi mayum makai sabiraga resettle tawba yanabada 16 Finance Commission da akhanaba package ama hapnaba taksinkhre Panchayati Raj Institution Urban Local Body amade Municipal Council na chingba sing ase hojik thabak amata tawdana siraga leiriba ase 16 Finance Commission da special package ama pidrabade mangkiba paisa sing ase fugatpa ngamloi Chahi khudingi hengatfam thokpa Manipur ki budget ase kumja English na kunmari da khanghan hantharakliba asina aikoi resource amade income laknaba lambi leitre haibase mayek sengna taklibane maram aduna 15 Finance Commission na Manipur da pidiba package adudagi hena 16 Finance Commission da pibagi tangai fadaba lai Pedi land amasung wetland singdagi income generate tawnabagi damak tongan project kaya paikhatnaba sentang kaithaba mathau tai Loinana economic infrastructure sector amasung social infrastructure sector singdasu hen invest tawnaba wafam pankhe Manipur ki lifeline odiba National Highway number 2 National Highway number 37 amade National Highway number 102 ase India ki atai National Highway singa manaba quality leina semjinaba package ama hapa tangai fadi haina su mahana phungdokhe Irang asina maram oiraga tha taraga nipan rom ase makhagi lambida jathok jasin yadaba maramda Manipur gi mapan chatpada sizinadiba lambi ase nongthak lambi khakta ngaire maram aduna flight ticket ki moment ase hanthanaba ki wafam sub memorandum aduda mayek sengna pale amaromda lamdam ase BJP lengak lakpadagi kham thengna ware 15 Finance Commission na chawkat thawrang ki damak thadarakpa achoba setfam sing lengak asina panghalle Local body ahumgi fanghadaba senfam amata lengak asina fangantre local body sing election kumja English na kunithoi October 13 faw gi manungda pangthok khidabana maram oiraga 15 Finance Commission na local body sing gi paisa thadaraktabane hiram asida panchayat body sing case lepna raga hojik forward charang nahalaga thamle Urban local body sing election kumja English na kunmatoi February 19 dagi tawraktrabane sanglaba chahi ahum tha mapan gi miyamna phongphom thokpa senthang phongkidrabane 15 Finance Commission lupa crore lising ama heda Manipur da thadarakadaba adu hojik forward da lupa crore chamanga rom tamak phanghali haina bhagna maka takhe Parjagi go to hill karai sakre Parjagi go to village karai sakre सरकार से लाखों फंड लोना थिंजले अदुगा मगोई मी खना थादोगा एडमिनिस्ट्रेटिव कमिटी खना थादोगा मसी लुट तौना मगोदरी लमी ते कमिटी खना फारगा मसाई की एडमिनिस्ट्रेटिव कमिटी सेमे दिल्ली नदी फाइनेंस डिपार्टमेंट ना नगो इलेक्शन तौद्रबदी सिदगी फाइनेंस कमिश्नर फाइनेंस सेक्रेटरी फाइनेंस की लेबो डिपार्टमेंट में आम दिल्ली दा हदक चलो बने हदक रिसेंटली आइगो की हाउसिंग Mama September the Secretary September the Finance Commission Finance Commission the Senate Pesa Tabuka Yana High Umatamda Nakoi ISP Nakoi officer India Constitution the Piniba Adu Nata Kamana Pesa Tadokani Zalo election to Suban Hayakoni Pesa Tadoki the Tina. This is the direction of the central government by the Finance Department of India. Sumana Hayakoni. Aduna masi aikoi pasagi phangam thokpa aikoi tax aikoi gi lawgiba central government lawgiba tax state government lawgiba tax adagi madu gi tax me amuna aikoi gi development thadar kada budo sahi ani si kari gi panchayat ke ada phangal dabno why Mr. Chief Minister why this double government kari ki tamak aikoi gi pasagi paisa si grassroots level da local body da paisa phangal dabno sarkar asina pahum piyo